Leingak Sembada Yaoriba asi surrender Touba Natte Leingak ama leitana tangdu leitaba purak pangamloi haina tipaimuk AC MLA Ngursanglura Sanate na fongdokre National ki pauche Indian Express ki akhanaba interview amada wafamasi fongdokladuna MLA Ngursanglur Sanate na hai mahak na Manipur ki anoba Leingak asida saugatpagi maramdi Manipur da mahusagi tangdu leitaba fibam hanjillak na nabagi thabak thoram singda khomang chawsin nabani irang asina maram oiraga Manipur gi miyam aduki matik awaba mayoknare miyoi kaya amadi masa masagi khul amadi yum singda hanjinba ngamdana ngasi fawba awaba khangli aduga miyoi kaya amana Manipur gi wangbada Leingak na hangba kem natraga complex singda jangjafam lawri makoi sing asigi punsirol da awonba ama purakpa ngamnanaba state asida mahushagum ingtappa lehenba haibasi tangai fade Haujik separate administration ki demand tawriba asi atenma matamda hekta oithokadaba nate hiramasigi matangda su group UPF amasung KNO na India Leingak ka political gi oiba wari sanari masi makata na chathagigani Thabag asi tapna chathagadaba khongthang amani adumakpu hairiba khongthang asi ekhoina ngairaga leigadaba nate marag asida tangdu leitaba puraktuna chaukhot thaurangi thabuk thauram sing paikhattaba yade loinana lanjenariba miyamsu masa masagi yumda mahusagum khunda leita hanba haibasi tangai fade haiki MLA Ngursanglur Sanate na makhata na hai Manipur gi anoba Leingak Sembada mahakna yauriba asi surrender tawba nate Naga Singsu Chahi Kayadagi India Leingak ka wari sanaraga lakli Naga Singi waroishin ama lakjiba fawba Leingak Sembada yauroi haiba wafam karishu leite miyam gidamak yengsinnaba Leingak ama leiba haibasi aduki matik mathautai Manipur gi haujik oiriba fibam masida Leingak ama leitrabadi miyam hena wagani Aikoina Leingak asida saugatpagi maramdi tung koina chatnaba yagadaba waroishin ama puraknabani khongthang asi miyam gi apambagi mayokta thanglakpa nate Chayet naba amadi wakalon manadaba kuding maki waroi sinasi table da phaminaraga purakadabani masida nongmai sizinaraga amadi hingsagi thawong chatharaga afaba kari supurak pangamloi hainasu MLA Ngursanglur Sanate na fongdoki panbayabadi handakta sem kiba Manipur gi anoba Leingak asida kuki jogi MLA ahum nepcha kipgen LM kaukte amasung Ngursanglur Sanate na mapungfana saugatki anoba Leingak sem nabagi governor da claim tawba chatpadasu MLA Ngursanglur Sanate amasung MLA LM kautesu sarukyaki loinana nepcha kipgena Manipur gi deputy chief minister oina wasak loba laikrabani makoi ahumna lawkiba firep adubu yaningdaba fongdokladuna haukiba tang manga dagi kuki jo miyamna makhal makha kaya gi khongjang jangsillaga leiribani Manipur Leingak nasu ngarang numidang wairam cabinet mifam pangthoktuna lanjeneriba sing nauna khunda leita hananaba yauna irang asina sokallaba tongan behiram singda thabak paikhananaba khanakibani